Ngarang numidang Hairok Part 2 Thokchom Laikai Mikhalga Mari Lainana Thokiba Yum Thugaiba Amadi Yum Mai Thabana Chingbagi Thodok Aduda Sanalupa Amadi Sel Pubikre Haina Thokchom Noren Kauba Mioi Amana Pendaba Wafam Kaya Fongdorakli Hiramasi Matangda ngasi Manipur Press Club ta pangthokpa Paumi Singa Unaba Amada Thokchom Noren Hai Ngarang numidang Pung Nipan Rom Tarakpa Adwaida Mahaki Machanupina Phone Tauraklaga Sagaigi Mioi Yauna Masing Yamlaba Miyamna Makoigi Yum Thugaire Haina Yumda Halaktanaba Kangalaki Ngasi Ayuk asi Mahakna Yumda Lakpa Matamda Mahaki Yumgi Fibam Pungloi Loiraga Lairamki Yumda Thamba Sel Amasung Sana Lupa Pumnamak Pukibata Natana Firol Amadi Gari Macha Ani Mai Thadopiramki Miyam Adu Luchinglakiba Mioi Sing Adu Mahaki Sagaigi Ichil Inaw Ngaktani Mana Pamjaba Political Party da Tongan na Chatnaba Khaktani Mahaksu Piklingaidagi Mahakna Pamjarapa Party da Adumak Yauduna Lakpani Makoina Firal Thetpa Yaroi Haibana Chingba Wafong Kayasu Induna Lakibani Makoida Kari Lalubagi Damak Punsi Chupa Mahakpu Hawatpa Ngamlaroi Daba Fibam Amada Thambibasi Thamoi Sok na Nungaite Matung Tarakpada Mangonda Thorakpa Afafata Kudimak Makoina Daita Pugadabani Haina Norena Makhataki Kadisway Himiga Sali, Yum, the Yamah Hotpangam Late, when a Tobi River, Pobi River, Mayamasi, Port Karimoli Hodre, Ashi Makitum Katolite, She Mayamasi, the Sigars Yara and Kalaga, Itojavani, Matunda, I want to don't keep a Kitan Tokomatamda, High River, Narangla Amiba, Mioshina, Adam Oigani Havasa, Levak Miam, the Kangan the Riversin, that you may like Tirgazu, Masigi, Apapatas in one day, Pobiga Damaze, Agin. Mohoi Nasinum Dan Karidoni Havasa, Isasu, Kangde, Samano, Boge, Sigumose, Amura Tobidanaba, Aina Sumna High than when Waradan was Kanjari, Sigum Patabosa, Canal Toning Day. Adoga, Haktenana, Agi, Janupina, Makoida, Haizavasa, Mayam, Median, Amton, Tabio. Thaudo adugi matangda hakthengnakiba Norengi machanupi Thokchom Supriya na hai ngarang numidang asi sagaigi mioi kharana luchinglaga mahaki makhura sing Thokchom Roman Thokchom Romeo amadi Thokchom Apikki yum thugairaba matung makoigi yum amuk thugaiba horakpani Thaudok aduda mahaki apokpisu wanthaраktuna hospital da puduna laikanaki loinana mahaki madomcha ani makhura amadi manangnupi dasu furamki asigumba thaudok asi haukiba numit marini mangani dagi chathaduna laklabani hauzik asi numidang oirakani khanbada akiba faure hainasu Thokchom Supriya na makhataki Kaka Druba, Kaka Sambi, Moimia, Changak Pami putting Maki, Itak Tongu Yawe, Ikata Yawe, Moimiam, Kongi, Gologo, Lagana, Mama Ganta, the Bukuide, Noyam, the Mamaji can be yo, Luishma Dobazing at the Pio. I am Haje, Moina Tabi, the Noina Kapadi, Henzelakani, to Mila, Noina Pasibra, Namasibra, and hire a point the Handana, Pudo Ida whip, in our be Purame, in Dom Chawi Purame, a quick Ishamati Pudia whole day. Aduwa akoina moina puthorokpa matamda mamazu gyan tade hospital pubagi thangdorokpa matamda di makhagi chana paisa amta leiramdre moina puna pubirame phiron chaklon mai thabirame gari ani mai thabirame mai ama torokpa jai tawraju ka sukai de ai siraju yare moi masa mamang moi me am nei ngai mamang nei haigre ai ju halam mo noina sumai tawrije ai bu ju halam mo nei chana som thoga haigre ngarang na Matung Tarak, but the Moito Lingmo Taurus and Yare, quite hindress, Yare.